Manipur anauba lengak ama semlapa matamda Kuki zo MLA tara si saruk yaba yaroi haina Kuki Inpi Manipur na numit kharani mamangda serol thoktuna khangan kibado illegal ni haina Thadou Inpi Manipur na thadrok serol amana khangalakle serol asina makha taraduna hai miyamgi mihut oina leiriba MLA sing asida KIHAN KHANGHALLIBA KUKI INPI MANIPUR gi MATHAKTA criminal intimidation amadi criminal conspiracy gi makhada CHABA action LOUKHATTUNA CHEIRAK PIBA YAI KUKI INPI MANIPUR na THADOU MAR PAITE BAIFAI JAU NATRAGA ZO FURUKI makal khudingmak ki tribe amabu hekta makoi gi makhada thamnaba amadi lusingba singda makoi gi wafam sing ilenba gi thong sadhabam thoktaba mani Kuki Inpi Manipur Kangpokpi district tasu miyamna yaba oide zomi da leiriba MLA Bulzagin Walte LM Khaute zogi MLA Chinlunthan amadi margi MLA Ngursanglu sanate makoi na humduna puraga satpangam loi makoi gi makhada satpangam gadoriba MLA sing adudi Kimnaw Haukip Hansing Paulelal Haukip amadi Lezamang Haukip khaktani hariba MLA ahum masidi any Kuki tribe makhada leiba ngaktani Kangpokpi district ki oina MLA Nemsa Kip Zenamadi Hau Kholet Kip Genase Kuki Inpi Manipur gi makhada makoi gi aningba sing adu tawbo oithok loi Thadou gi ST certificate pariba MLA singna anoba lengak ama semnaba honrakpada kanagumba matana ayet piba amasung athingba piba gi hak ama fawba leite maramdi makoi Kuki nate Thadou gi makhada leibani Thadou Inpi Manipur gi mathakta Kuki Inpi Manipur natraga Kuki zogi kanagumba miyoy amatana makoi gi makhada thamnaba honafam thokte maram susade haina serol adu da palli